Tomin Ningamda, Mechak Puduna, Isana Isabu Hantaba Miting Yingcha, Idom CHEINA Pizeri. Karigumba Asing Manungsiba Haibadulairam Laba, Aigiso. Mabu Hangba Matam Aduda, Aina, Awa Potlum Puduna, Ningamda Hingbagi, Mahayale Haina Kanjage. Adokwana Awa Mechak Hanglamba Machado, Hozikna, Isisina Tum Thakre. Doctor Duna Yaipubase, Mana Uningdaba, Magi Pass, Ningsing Bayaba Pot Netraga, Karino Mating Narubini, Asumna Taurisi. Doctor, Makhata Badika Maintoni. Hojikap Kribahidak, Asigi Maya Lurapada, Ichase, Kashutodopa, Taura Redra. Hi, Kashataura. Oh, Yamno Nigeria. But unfortunately, his trauma is big. Masana control ng magtrakanda, kariwira kani haibangamdi. Tumino wari taramba sinthano, pakat pa magaloy na. Adudi kamain tong ni Doctor. Sumtap na, kautoka na bakot na ba na pani. Ay sungakli ba ni, kamay na sige pibam si oy krino haidana. Ado po ma, awabayam kang sili hay basidi, ay nakang mangami. Masase, Jackson na yung sinbiba majangi. Hoy Doctor. Adudi ay magchacharu kiki, kasi daw rida, pakat bigano. Srinivas na. Hoy ba ni Doctor, ay asay pautin dokjagi. Doctor do yaipu ba na isisi na hipli ba tuda nungay ta na yung lamlaga. Makutta, chi machid ama, payhalame, aduga jet kre. Hanba laite, hainabi on kraba, tabak oibanara. Mapana haiba kuding tawsarage leiba, machin manaw anido, wari sanari. Silky na. Dada, ay nga si asigihan toys na adutilu ba ni? Si mama maja si suba, yet krabo ni. Suras na hairak ba ni? Silky na. Moy ki hospital do, ay koy ki oidrip hawdi, karap hasin na tari dana. Ay, adu shu ekda sa chat yaba tabak uida ba sida nini, matasari sa. Tapna tawraga lausina ba tawsi? Ase, ekhoy ki thabak tawbada yam kanani. Adubu, mapana waganda pukiba sin singdudi moina ngamna ba singdi. Hospital natraga moigi property machid ama phau kaidini. Adu weraso mapasi kibadagi ekhoy pabungni yingsili hospital si. Machanupi sa chawra adi laurage harakani. Asi harak trikanda tawba yaba tawsi. Pangdi pangbajani moi singsis. Hospital de lakli senpamse yami ban papang na maru ama phawa piba nade mama gi nurse oi bai salary senatan kimta ga haidi ni moiso karim na mabang na harak pani silky noklaga moina pangjabai ni kaino suraso nok tu na khome apang bai maral de asing bai khoina jabadar ado kawe aina ngasayan thoisna then ba chatluba yumda kana gi oramage as Thaina ina play toramba angang ama yaipu ba haibada adugi mayum oirami adui mi maruduso yam kanabani ne paisa lokthokpa nungai bani is hojikti pa khanga phari ado ai mai mamangda lipangam da bai type to post ka di khutama ish hojigan de dong aktani mana pangjabai hoine maral yam leiradi onka koshi lukanani yenge pamdi hojik supami masi Fattaba migi hidak leite, malim lumna bapoklak pamoy karana, icham chamba miyoy kayabu sanabi, kanaba lawthokpi, karam chawba machin manaw ani siso hande. Somda na hentosh na amadi yaifa, makoy anidi yaifagi kada tumubani. Hawgatlaga makhada mamabutiba mukumakbani. Mama! O mamaw! Kay laikragyo kay mother siba? Kay ko kaunwe, may chakpa malibema. Hentosh na nahairakbani. As, khangde aisho kauriba kaiduni. Asi haiduna anido mangonda thorakpani. Ure mapana gate thingjilaga changlakpado. Kaino baba singa na halaisina. Henthosh na noi mamaga babaga animag active service na thabak tawi daine. Mama di voluntary retirement lawraga leirabani. Ado baba di hore nungdang halak tawbani. Aduga nungtin sida hali kido wiorjano. Khangde Ekhoni na tumingai da kai tawkrage hangom ta lai noi baba si baba kai dawre thoibe
Kaigino nga nahaloise, aduga kaidoba yauge chiksi se, mamana kaida leigeba. Manam hekta hangjile. Khangdro nangbo, nabung masangam dena Dr. Gaurini. Dr. Shuan kida ngari. Namadi nabung sangibani ni magi kada. Akhoida chause amuk tawrabo mai hongnabido. Masasi kari ururabano khangdine. As nungaidi amta changugigi. Tummibani ko kona hawgatlaga chang. Haima, aidi kaubu kau. Ichagi namanabi ngasi lakani haibadura ibemasina. Tumin leplamba hentoishna nokfet tawraga. Hai baba, aine. Oh, nungai ne glei tho uja sidi. Koi ganu ko, nayum gum kalu. Hai baba. Yai phana. Welcome ga postana tawge khalaga yong sari ne. Hai, hori numidang insang ahawba majaraga lori dana. Ai khoi maya, nabung su kaisu daur. Pakhat ganu. Yai phan nok laga. Adu ni dana. As, wathi tawi nang sidi. Kari wathi no, tumin layo. Yade. Icha lakpagi mayam insang ahawba machadaw ni ko. Hai baba. Ichagi mingdi kari ko ba? Baba, hentois na kawe. Ming su phajai, sak su phajai ichadi. Jojo, thoibiga noi ani kai no semaga jaminar. Thabak loishin janaba duga. Yaifa amadi hentois na hoi hairamduna kitchen lomda changle. Sana, kai sema chasige. Khangdi. Fried rice sira. Chicken atawa krale, aduga cha malo lase. Yai, aduna far. Adudi la, mayan semase, pamo. Hentoishna dining chair ama chingthok na famthai. Yai fasu changaga, changadaba mayan kaidu puthok fam tharakle. Aduga hentoishna da onsinduna. Se semase. Kobisana sem o, ay alu khairaki. Hoy, ado, noida chawnai haido, kamaina no, kaiwaina nari no ba. Yai fa wahangduda hentoishna da fat yingle. Trauma nida. Da jause, kasha shumain tawdabani. Nupi amana manghalamini. As, nungai di, kamaina no. Thaina 11 kaba kanda khangnakibani. Aduga 12 term daida kainabani. Nupi duna kanaba yam lokthokpiraga hontu ame hai. Adu khakna trauma laiba yabrane. Kaide no ebema. Thaina accident dai kaide yam thoklakpani. Moido illegal trading toba family war male. Aduda akhoida chause sejanaraga moigi kanana ba hotnaba. Adu khanglakpada dachawna sathina sokpa. Adugane dasasu yam tarakpani. Moina pharaga dachawu yam sathina otpiduna su thami e hai. Adudaine dachawna segi phibam se oikrise. Wari yam leiba male. Aisha mayek singna khangdeda. As yam nungai di karamba nupi no dugi thamoi pali dubo. Hatoga phadawni moisidi. Mibu kashu leitana khanba. Yam sawningida. Masa khaido uyadi ye ekhoida chawna. Masa khangadi maluirabani. Asumna wari sanaringai mama changlakpa ubada anido wari lepkre. Hai, noi ani bu kai si maga charagene. Natraga chadribo. Mama se nabung thadokpa yadabagi leirubani. Mama, fried rice ngoge dawri. Aduga cha amasulol. Ado, akhoida chawdo kaisu tahodraba. Kaisu tahodre. Haugat hauri. Chakla mena hai hawi. Aduda chanaba sembigena kumaini. Oh, Parine dude. Dajogi di mamana sembiro kainoma. Chaba petpanina aikhoina tobaga yarakado mande. Mama chamba ma sembirage magi. Noi do tawro. Henthoi karimta khanganu ko nayumni sisu. Hai mama. Yai puba mamana thokraba matong tapna hugatche. Urakle makhota paihalamliba chemachet ado. Yai puba haifet khanjane chemachet adu kanana thamlambano khanduna aduga hangtoklaga tapna paba hore karamba matamda kari oirakani khangba ngamdaba punsini nasana nasabo adu khanthana khanba dudi yam phate yai puba nasada yauriba afaba kaya adugo asoiba ama khakna namthanba dudi fate mado yam phate kalakpana henba daibangni nangbu nungsiba midagi nangbu nungsidaba nangbu kalakpa mine henbani Masi chatnabini. Miya moina poklabanina mayoknaba tabani. China makhal yame. Nangonda ngasi bhauriba China da. Masak mamu manadrabasu miyoi kaya amada su bhauramgani. Nangonda bhauba China adugo masak mamu khetnaba khaktani. Nasana nasabu hanthaba mitengni yengduna miyamgi noknafam oihanbadi nang lali yai buba. Nokfet tawrakle nupado khangle kanana irambano haibaso mani. Mabu yengba Dr. Linthoi ngambi
tapna thupchinduna thamkhre che machit ado aduga hogatlaga ka adugi mapanda tapna makhongdu thangduna amuk thorakle machagi manakta lakpa Srinivas machana thoklakpado ubada hangle yai nangbu kadai chetke haibano mathakta hangchit langugen tawbane baba mathakta di karuranuda makhagi maning thangba garden machaduda leirujo nangna mathakta lei hairade namado wanthakhrani ne yai nangba hoi baba ai gyan dar makhada oina kumagi hoi icha wakhal nungai ba khalaga ne nungai leitho Yaipuba noklaga makhada kumtharakle mama amuk thengnare mayai ka duda kadaida no yai mangonda phamuge ma aigi jana bado sembiro asika khairam laga thokre is hojik dai ge kapkibani aduga noklaga muk thori khangza dreda ai oina ngaurani khara leiradi kaino bale ngaurba murum soliduna yaifana hairakpani sinthanuna nang amuk khawra ba hona bungdo gyana muk tare nokla gane mangonda phamuni na thokre iya phatro du gyan tari do as ai khangje da noi gi nawong na tawsi magi kai no kharang ta semukhi ge ko asi hairamaga fet haidok tuna muk changkre yare se chana badawrase kakhalo mathak da henthoi na hairakpani yaifana hoi inkrani chabana maruni ani se su kakhatkre wathinga ngangdana Phazai piktakna mafam ado thari lei makhal kaya pukri machaduda hauriba thambal sing aduso mitfam hongningde aduki matik phazai napi na masa nana tentak hauri gamla kaya amadana phajaraba leikya thaduna thame piktakna pukning huhali yaipuba chair leiriba aduda tapna famthai aduga akoibadu yengi machinda tapna solei thamoi maisa langliba aina noibu yengduna pothajabani aduba noidi awa maisa phawdabra lotlibra noishu awa potlum kaya ningsingloi khanba thodok singna hele ningsingba kauthoke khanba thodok natraga miyoi adubuna hele kauthokpa ngamdaba masibo miyoibagi machetla Numitu class 11 ge session hoba numitni satra mayamdo mahi magi section amadi roll number notice board aduda yengnaduna magi section adu thinare yaipuba amadi Ronald so moi ani ki section du thiri Ronald na school ni kaina kainu sibo masa ithi thiredana yaipuba na nangna natro sida tamsena giri takibado yam nungairam doga mal aduga yong ni sidi hai tumile section am ta thisi ko section ga lairi ai school hongning kamai tawni noi father da yu engon da ibana kanar tumine section thi ai ba thiri se section dune lairi bo sida enkala chali do section thire chatpero by mistake bro yaipu baga Ronald ga ani do class ta changlakle aduga last bench ta famkre class 2 da leram banu pi makhai moi ani changlakpa ubada ngaunari kharak khatpa kangbudi loire muktaiba monana asi hero ni sidi postai he nehana tai aidi ngauri bema matai thangba kharangau sinaba man basidi aigi yaye amalem sna sina ai noi atei miteng karan chalak payaroi ko nubi khaidu makhoi masel wakhal pungsa da sagat ne somgi hero ani dudi hannaga yengbiba nate moigi oiba wathi do makha chathari ibo nahan tuition to ki hairubagi ipana hat ke daw Ronald na hairakpani yaipubana hati hatraba natro it's okay
ꯑꯦ ꯍꯜꯂꯝꯃꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯍꯜꯂꯝꯃꯒꯅ ꯌꯦꯟ ꯊꯣꯡꯕ ꯆꯥꯔꯦꯗꯅ ꯑꯥꯏ ꯇꯧꯅꯨꯗ ꯑꯗꯨꯝꯕꯗꯣ ꯇꯧꯅꯤꯗ ꯃꯥꯙꯣ ꯅꯨꯄꯤ ꯐꯪꯗꯕ ꯏꯕꯨꯡꯉꯣ ꯅꯪ ꯑꯩ ꯈꯨꯠꯇ ꯂꯣꯏꯅꯤ ꯉꯁꯤ ꯐꯪꯗꯦ ꯀꯥꯏꯗꯦ ꯍꯥꯏꯅꯨꯗ ꯅꯪꯅ ꯅꯨꯄꯤ ꯆꯣꯞꯄꯒ ꯑꯅꯤꯗꯣ ꯑꯃꯨꯛ ꯐꯥꯛ ꯅꯣꯛꯊꯣꯔꯛꯑꯦ ꯇꯥꯟꯖꯥꯗꯨꯗ ꯃꯣꯅꯥꯒ ꯅꯦꯍꯥꯒ ꯆꯪꯂꯛꯑꯒ ꯍꯥꯏ ꯍꯦꯟꯁꯝ ꯑꯅꯤ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯅꯦꯍꯥꯅ ꯁꯤꯡꯒꯜꯂꯣ ꯈꯪꯅꯁꯤꯗꯅ ꯂꯤꯝꯁꯅ ꯅꯪ ꯑꯩꯒ ꯀꯣꯏꯅꯔꯁꯤ ꯃꯣꯅꯥꯅ ꯑꯗꯨꯒ ꯄꯣꯁ ꯇꯥꯕ ꯏꯕꯨꯡꯉꯣ ꯅꯪꯅ ꯑꯩꯒ ꯀꯣꯏꯅꯔꯁꯤ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯇꯧꯔꯛꯂꯤꯗꯨ ꯎꯕꯗ ꯑꯅꯤꯗꯨꯗꯤ ꯂꯣꯏꯔꯦ ꯃꯈꯨꯠꯀ ꯃꯔꯤꯡ ꯆꯠꯂꯦ ꯔꯣꯅꯥꯜꯅ ꯀꯩꯅꯣ ꯌꯥꯏ ꯁ꯭ꯋꯥꯏꯗ ꯆꯔꯨꯏ ꯈꯣꯡꯉꯤꯁꯤꯡꯁꯤꯅ ꯏꯀꯥꯏ ꯈꯪꯗꯕ ꯃꯤ ꯌꯥꯝ ꯂꯩꯔ ꯃꯥꯜꯂꯦ ꯑꯗꯨ ꯑꯣꯏꯔꯝꯅꯤ ꯚꯥꯏ ꯃꯣꯅꯥ ꯁꯥꯎꯅ ꯍꯦ ꯅꯪꯅ ꯍꯥꯏꯗꯣ ꯀꯅꯥꯗꯅꯣ ꯄꯥꯟꯕ꯭ꯔ ꯏꯕꯦꯝꯃ ꯁꯧꯒꯠꯂꯤꯗꯨꯅ ꯅꯪ ꯃꯥꯜꯂꯨꯏꯔꯕ ꯔꯣꯅꯥꯜꯅ ꯍꯥꯏꯔꯛꯄꯅꯤ ꯌꯥꯏꯄꯨꯕꯅ ꯃꯥꯜꯂꯗꯤ ꯑꯗꯨꯝ ꯑꯣꯏꯔꯝꯃꯅꯤ ꯍꯦ ꯎꯁꯤꯠꯇ꯭ꯔꯤꯔꯥ ꯀꯅꯥꯏ ꯃꯆꯥꯅꯣ ꯈꯪꯕ꯭ꯔꯣ ꯑꯩꯁꯦ ꯍꯥ ꯅꯋꯥ ꯂꯧꯗꯦ ꯏꯕꯦꯝꯃ ꯅꯁꯛꯇꯨꯒ ꯑꯁ ꯄꯦꯔꯦꯟꯁꯀ ꯀꯣꯊꯣꯔꯛꯀꯅꯨꯗ ꯆꯩꯕꯗ ꯂꯥꯟꯖꯗꯕ ꯃꯣꯏ ꯌꯥꯎꯅ ꯆꯩꯕꯗꯣ ꯆꯩꯗꯧꯔꯤꯕ ꯑꯩꯅ ꯀꯌꯥ ꯅꯨꯡꯉꯥꯏꯖꯗꯦ ꯌꯥꯏꯄꯨꯕꯅ ꯀꯔꯤꯝꯗꯅ ꯍꯥꯏꯔꯛꯄꯅꯤ ꯔꯣꯅꯥꯜꯅ ꯅꯃꯥꯏꯗꯨꯗ ꯀꯩꯅꯣ ꯈꯔ ꯇꯩꯁꯤꯜꯂꯒ ꯑꯞꯁꯔꯥ ꯁꯥꯕꯅ ꯀꯥꯟꯅꯔꯣꯏꯀꯣ ꯂꯦꯝꯕ ꯈꯛ ꯇꯝꯃꯨ ꯅꯨꯄꯤ ꯑꯣꯏꯗꯤ ꯏꯀꯥꯏꯕ ꯈꯛ ꯈꯪꯕꯅ ꯀꯥꯟꯅꯕꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯑꯅꯤꯗꯣ ꯐꯨꯛ ꯍꯧꯒꯠꯂꯒ ꯀ꯭ꯂꯥꯁ ꯃꯄꯥꯟꯗ ꯊꯣꯔꯛꯂꯦ ꯅꯨꯄꯤ ꯑꯅꯤꯗꯣ ꯃꯃꯥꯏ ꯅꯣꯡꯈꯠꯄ ꯐꯥꯎꯉꯝꯗ ꯇꯨꯃꯤꯟꯅ ꯂꯨꯛꯊꯔꯒ ꯂꯩꯍꯧꯏ ꯌꯥꯏꯄꯨꯕ ꯀ꯭ꯂꯥꯁꯀꯤ ꯊꯣꯡ ꯍꯦꯛ ꯀꯥꯟꯊꯣꯛꯄꯒ ꯅꯨꯄꯤ ꯑꯃꯗ ꯊꯦꯡꯖꯤꯜꯂꯤ ꯏꯃꯥ ꯑꯁ ꯁꯣꯔꯤ ꯎꯍꯧꯗ꯭ꯔꯦ ꯀꯩꯒꯤ ꯁꯣꯔꯤꯅꯣ ꯎꯁꯤꯠꯇ꯭ꯔꯤꯔꯣ ꯑꯗꯨꯏꯅꯗꯤ ꯑꯩ ꯎꯍꯧꯗꯕꯅꯤ ꯅꯨꯄꯥ ꯅꯣꯏꯅ ꯅꯨꯃꯤꯠ ꯊꯛꯄꯁꯦ ꯊꯛꯏꯗꯀꯣ ꯑꯉꯥꯡꯅꯤ ꯀꯥꯏꯅ ꯉꯁꯤꯗ ꯂꯥꯛꯇ ꯉꯥꯏꯔꯤ ꯍꯧꯔꯦꯅꯦ ꯃꯊꯪꯗꯗꯤ ꯅꯪ ꯅꯨꯡꯉꯥꯏꯅꯤꯕ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯐꯦꯠ ꯍꯥꯏꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯌꯥꯏꯄꯨꯕ ꯇꯨꯃꯤꯟ ꯌꯦꯡꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ ꯔꯣꯅꯥꯜꯅ ꯍꯥꯏ ꯕꯦꯔꯥꯅꯤ ꯉꯁꯤꯒꯤ ꯗꯥꯎꯁꯤꯗꯤ ꯗꯥꯎꯒꯗꯤ ꯗꯥꯎꯊꯤ ꯇꯥꯔꯦ ꯑꯁꯤꯒꯤ ꯆꯔꯣꯏ ꯑꯅꯤꯁꯤꯅ ꯈꯨꯂꯥꯡꯈꯥꯡ ꯀꯧꯔꯨꯗꯅ ꯍꯧꯖꯤꯛꯀꯤ ꯆꯦꯆꯦ ꯁꯥꯕꯤꯗꯣ ꯃꯁꯛ ꯐꯖꯩ ꯍꯧꯔꯛꯑꯕ ꯅꯪ ꯑꯃꯨꯛ ꯃꯃꯥꯅ ꯀꯧꯔꯛꯄꯗꯨꯗ ꯒ꯭ꯌꯥꯟ ꯂꯥꯛꯏ ꯌꯥꯏꯄꯨꯕ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯀꯩꯁꯨ ꯇꯧꯗꯦꯗ ꯑꯩ ꯄꯨꯛ ꯂꯥꯝꯃꯤ ꯁꯦ ꯀꯣꯐꯤ ꯁꯦꯝꯕꯤꯔꯕꯅꯤ ꯏꯃꯥꯅ ꯑꯗꯨꯒꯅꯦ ꯃꯦꯒꯤꯁꯤꯒ ꯆꯥꯊꯣꯛꯑꯣ ꯍꯣꯏ ꯏꯃꯥ ꯑꯁꯤ ꯍꯥꯏꯔꯒ ꯆꯥꯕ ꯍꯧꯏ ꯁꯤꯟꯊꯥꯅꯨꯅ ꯑꯗꯨꯗꯤ ꯏꯃꯥꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯨꯈꯤꯒꯦ ꯆꯥꯕ ꯂꯣꯏꯔꯒꯅꯦ ꯅꯪꯁꯨ ꯆꯪꯉꯛꯑꯣ ꯊꯦꯡꯖꯤꯜꯂꯛꯑꯦꯀꯣ ꯍꯣꯏ ꯏꯃꯥ ꯁꯤꯟꯊꯥꯅꯨꯁꯨ ꯆꯪꯈ꯭ꯔꯦ ꯌꯥꯏꯄꯨꯕ ꯃꯃꯥꯅ ꯆꯪꯈꯤꯕꯗꯨ ꯇꯨꯃꯤꯟ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯃꯥꯅ ꯊꯝꯃꯝꯕ ꯆꯥꯅꯕ ꯑꯗꯨꯗ ꯑꯃꯨꯛ ꯆꯥꯅꯤꯡꯕ ꯐꯥꯎꯗꯦ ꯃꯥ ꯑꯗꯨꯕꯨ ꯃꯃꯥꯅ ꯋꯥꯖꯕꯗꯨ ꯎꯕꯗ ꯅꯝꯗꯨꯅ ꯆꯥꯁꯤꯟꯅꯕ ꯍꯣꯠꯅꯖꯩ ꯌꯥꯏꯄꯨꯕ ꯋꯥꯈꯜꯗꯅ ꯑꯩꯅ ꯁꯤꯅꯕꯒꯤ ꯃꯔꯝ ꯆꯥꯝꯃ ꯂꯩꯗꯨꯅꯁꯨ ꯍꯤꯡꯅꯕꯒꯤ ꯃꯔꯝ ꯑꯃꯈꯛ ꯂꯩꯕꯅ ꯑꯩ ꯉꯁꯤ ꯐꯥꯎꯕ ꯍꯤꯡꯕꯅꯤ ꯊꯧꯗꯥꯡ ꯌꯥꯝꯕ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯕꯨ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯑꯃꯗ ꯊꯦꯡꯅꯕ ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯡꯍꯟꯕ ꯑꯩ ꯄꯥꯝꯗ꯭ꯔꯦ